ngasi numida waram phongkhiba tuan tuan ba Manipuri sifong singdigi maroibi ipausing myamna thamjagi ahanbada maroiba paw moina lokosaraga Shuki mapok kumon galoinana mana mathum yenthokre Manipur drug ki issue dagi hena luwa leite na sing drug ta tawduna satkrabadi state sida development gi thabak sing paikhatpagi wan thok leite Joy Kisan Students Unions of Kanglei Park Suki Taramathurak Suba Foundation de ngasi Suk Head Office ta Suki President Lup ki Phiral Singh khalaba matungda Maipa Banquet Hall Palace Compound makhata ba thoram pangthok tun haukre Haudokre Thoramadu Thangmaiban AC ki MLA Kumapsum Joy Kisana Chief Guest Suki President Thoramasi ki President Amadi Guest of Honors Council of Higher Secondary Education Manipur ki Chairman Singangbam Sarat Amadi CCSK ki President Jitendra Ningombam Noiki Suki Foundation Diega Mari Lainana Numitare Nisupna Tuan Tuan Laivaki Amadi Private Higher Secondary School Sing the Upambi Sing Thaki Amadi Rims ka Kusam Naraga Suki Thomi Sing EPB Thoram Suk Pangtoki Suki Foundation Diega Mari Lainana Manipur Draki Mahum Sari Besi Lenga ki Thorang Thausil Mapung Padabagi Ni Haiba Motion State Levels Open Debating Competition Amasung Ngarang Maharaja Sandrakiti Auditorium na Pangtoki Amadi Makok Mathang Takraba Sing asi Suki Foundation De Numiki Thoramda Mana Mathum Sing Thoki Ahanba Manada Lupa Lising Kuntra Certificate Memento Anisuba Manada Lupa Lising Kun Certificate Memento Ohumsubda Manada Lupa Lising Tara Certificate Amadi Memento Amasum Marigi Maridagi Tara Power Taki Mahiroi Singnasu Cancellation Pricing Piki Tuan Tuan Suki Thoram Sing the Makok Taki Mahiroi Sing the Sumana Matum Gentoki Thoramaduga Mari Lainana Thamaiban ACG MLA case Joy Kisan Hai Manipur Housing Drug issue the Hena Luvaliti Na Singna Drug the Tauduna Sakrabadi State the development get Habak Sing Pakat Pegi Huan to Lati Maramadur Inkalagibanaha Sing Drug the Kanana Bohonaba Matatai State the lady issue Una Ushina Tabadona Lady Asoi Blady Besi Lenga Narana Tragana CSO Students Organization Sing Narana Tragana Kanaguma Misak Karanara Hypetu Kamangamdi Lenga Asina War on Drug Mission Amasangshili Masida Kari Asoi Lady Bano Hypetu Kanganaba Ngarang debate competition da participants in the Thamkhre Wapam Singa Dugi copy amamamta PBU Wapamadu CM gi mafam na thamduna leiriba asoi singa du somthoknaba tauksi haijage drug muthat pahai bise lenga CSO mahiroi gi organization amadi mipum khudimaki pandamadu muthat pangamdribasi policy da kari asoi lei haina nainaba matam sangi nainaba amasangi drug amadi lainana mi phana bohonabda lenga na thadok diba source asi Kaya yamna thamoi sengle haba sisu yengba masangi suggestion oina piraklibu wapamasi CM da thamgane ki BJYM na drug fagalakpa kadana yu thingbi thaudang lawribasi chaksok saningaini lengang na drug muthat pami adubu lairiba ahobasi kadai dano haibagi suggestion asi CSO amati mahiroi gi organization singna pibiyu asoiba thinaba toktuna drug muthatna ba isa isana lokham thokpa thaudang lawminara saiki CCSK gi President Jitendra Ningombam na hai drug policy program kayama Manipur lengana puthokli adubu masi implement tawgadaba miyoi singna implement tawba ngamdana leiri lengana kumja English singa ma samapan marpu phawgi marakta laikhiba insurgency movement namthana wanabada drug ki means asi lakhibara nako amadi max ki report matuna drug user punna miyoi listing humdra rom lei haina pari amadi miyoi listing kunthra ka manga rom na ART Sijina Duna Lady Society Family Singnasu drug user singbu Fuba Saibana Yaroi User ama Pange Hirabadi Family Society Amadi Akoi Bigi Pibam Sisu Yamna Maroi Fuba Saibana drug Tadokpa Katamloi Harm reduction, supply reduction amadi demand reduction, supply reduction amadi demand reduction asi thukai patangai fadi drug ki saithing thingna bo hona bada mipum khudimaki thaudang lawba mathau tai haki Suki Vice President Dr. Kaisam Devanan Hai Sukna Mahiroi Kunai Gidamak Amadi Tungi Mirol Singi Panaba Kathokpana Mang Tharga Sipau Mahiroi Kunai Amadi Miam Gidamak Pakatuna Lakli Sukna Mahiroi Kunai Amadi Lebak Miam Gi Panaba Tabak Thorom Kya Sapong Lakpaga Pakat Pauki Sapong Lakpa say Higher Secondary Amadi College Election Adubusu Ignasigna Kana say never yautana watok lan toktana kanglon sumna pangthopang amna bagi damak matamadugi mahiro loopsing punchina duna monitoring cell of the
Higher Secondary School and College Students Unions Election 2011-12 sembada sukna asabu thaudang ama lawbuga loinana matam adugi pangthokiba election adubusu ingna singna pangthoktuna mai pakpa election ama oiba ngamki swaidi makasa tharak poina to papaw mana PLA gi lanmi ahum imaleba ki damak thawaina pontha pikre RPF People's Liberation Army gi lanmi ahum thasigi saja taragatre ki ayupung mapalom taba matamda Kamjong district ki mafam amada thaba amagi satpada hana lumduna leiramba yeknaba Indians Occupational Force na satharakpa landa amada imaleba ki damak thawaina pontha pikre haina aina thingraba Revolutionary People's Party RPF ki Assistant Secretary Publicity Bamkim na thadorokpa sirol amana phungdurakri sirol asina hai laibak thipa thaudo duda PLA gi MC 329 Captain Hongba Elias Lucky asingma ming Yumnam Lucky Elias tangba apokpa Yumnam Tomsau apokpi Yumnam Ongbi Angai Nupi Masa Laifam More Turel Wangma Ward number 7 MC 338 Captain Sajid asingma ming Wangkem Ziten Mitei apokpa amadi apokpi giming Wangkem kahai mitei amadi Wangkem Ongbi ahanbi Laifam Yaripok Hairong Thongkhong amadi MC 361 Captain Sasikante Elias Ayangba asingmaming Moirangthem Bisrup apokpa amadi apokpi giming Moirangthem Ibomsa mitei amadi Moirangthem Ongbi Sumila Sanu Laifam Wangkhai Ayang Pali Ningthem Pukri Mapangni Captain Hongba Elias Lucky English Singanigi Taruki August Kunda RPF ta Yoraktuna PLA gi basic military training na mai paktun English Singanigi Taruki December kunga mangada War Office na A2867 speaki Marub asina loop asida Yorakpa matamda Iraibak Iramdam gi ningtam lana sida Lingjel manana kathokpa magaloinana lebak mayam gi thabak tauge khanmadagi RPF ta Yorakibine haina phungdoramki Captain Sanjit English Singaniga Taret ki March Saisa Tarada RPF ta Yoraktuna PLA gi basic military training na mai paktuna English Singaniga Nipanda War Office na A3080 si piki mathang atopa paw manamo NRFM na September kunga mathoida Manipur Pumba Athingba Thamkhre Manipur Major Agreement Manipur na masagi ningtamba amuk hanjinba yaro habu warol yaubara mayam hupna hangsi wang sigi pakum India lengak na pigadabani lakriba September kunga mathoida pung kunga mari Manipur Pumba NRFM na Athingba Thamle Singana layeng media natana satok jasin tawigano masidagi thokpa apapata masama pujagadabani haina National Revolutionary Friends Manipur NRFM gi Information and Publicity Secretary Sana Jawa Maitai na thadurakpa sirol amana haidi sirol asina hai kumja English singa maga samapan nifuguma pangi September kunga mathoina adom gi hingba gi mamal adom gi ningtamba namhatkiba manghankhiba numituni punamangna khangminasi Adom lenga ki thogai purabasu phajaba yumda leirabasu ananba lambida satlabasu atangma gari tonglabasu ahawbata sarabasu mahina hendokna tamlarabasu ningtamba haibadu yaudravadi minaigi sorhonduna hinglibani asiba mida hairiba singasigi sanafam laitabagumani khunai amagi hingbagi saktamdi ningtamba haibasina lepibani Ngasigi India lenga ki state ama oina lairiba Manipur khunai apikpa laipak ama oina maning tamna ning tamagi sor honduna laingak tuna palami hairenasu paus na phongdorakli makasa tarak poina to papamana Lisipriya Kanguzum United Nations General Assembly sarugyana ba India thadokre masagi sei tara khakta ngairibi Manipur gi hawkhibi malemasak nairabi climate activist Lisipriya Kanguzum United Nations Headquarters New York USA da pangthokliba malemgi khwaidigi maruoiba amadi asoba mifam ama oidiba humdraga tere suba United Nations General Assembly da India ki mihut ama oina saruk yarunaba khongsankre United Nations ki Secretary General Antonio Guterres na makpu mifam masi yawranaba akhanaba sebau tharakibani hairi mana UN Transforming Education Summit saruk yagani mana India gi mihut ama oibida natana malemgi angang million kyagi mihut su oidibani Say khudingi September thada United Nations ki member laibak kya gi malem gi lusing basingna malem gi maru ebu wapam kya khanana bagi damak UN headquarters New York ta mifam masi pangtoki handak say humdra ga tere raksuba
UNGA gi mifam asi haukiba lebak popo numit September 18 dagi phamba hokre ahanba awang pathaki lusingbu singi general debate si September 10 dagi hogani handak saigi mifam asida hauzik thengnariba malemgi issue sing maru oina Ukraine gi lan energy amadi post gi mamal tangkhalakpa COVID-19 pandemic amadi climate change na tholiba awab khudong thiba kya gi maramda khannana ba yauri Lishipriya hauzik Ren International School da class 5 tamli mark ikui kuidringai da Timor Les East Timor gi president gi special envoy oina hakrabane ma ki apokpi ima sumaka loinari mahakna media sing da haki maduri malem gi apikpe ithat lewak Timor mahakna media sing da haki maduri malem gi apikpe ithat lewak Timor si sar 0.0 digi hanthana global carbons emissions thadu yedubu makhoi gumba lewak kya na khwai digi sauna climate crisis na awaba piri khungang kya samudra ising imai wongkhalakpa na irolungda lokphikadawre aikhoina malemgi ayanga sagi khal kairakliba sigi achumba pame amadi climate change tholiba ina khunba lebak singna mang takhalaba amadi awaba taraba lairaba lebak singna compensation piham thui maduna trabadi climate justice phangba ngamlaiki aduga miyoibana landa billions dollar kya thadabagi muhutta aikoina climate change thengnabada lairaba kohananaba amadi angang sing lerik tambada thadabiragadi aikoigi malem asi kayada ningthijaba malem am oigani haina makna makhata na wangangki Lisipriana New Delhi da lebe United States Embassy na mifam asi yaurunabagi damak maki America visa nongmada pibibagi damak thagatpa phongdokhi sel leitaba amadi passport matam loisilakpana maram oiraga mifam asi yauraroi haina phawba leplamlabani haina sumakna makhata khi makasa tharak poina to papaw mana laihaumi salai ahongpung thogalup ki mifam pangthokre warip lokre khurai ahongpungi nagyeta tariba telisingna telepati haina maming thonba Athingba thamle laihaumi salai ahonglup thogalup ahongai Imphal East District Manipur sinduna ngasi mutfadraba khurai ahongpung haibisigi matangna khurai laining thau awang sanglenda miyamgi mifam ama pangtokkibaga loinana warep kya lokre warep sing adudi ahanbada khurai ahongpungi nagyeta khundariba telisingna telepati haina maming thonba ngasigi mifamna ngasidigi Athingba thamle wafam si mari leinaba department da aibasi role piduna khangan bahaina warep laure ani subada khurai ahongpung teli laikai romdigi ima sobam lairembi amadi ahongpung phawraga laimalong kaithelomda lakpagi lambigi nakanda yum sajinduna laibiriba kanglupsingi mafamsing asi encroacher oiramlabadi departments government of Manipur ga kusamnaraga atubu matamda eviction tawnaba akanba thabak paikhat pahainasu ngasigi mifamna yetnaba leitana warep laure ahum subada aroiba warep oina ngasigi ningsingba thoktraba matamdagi ima saubom lairembi sana khongnang amadi khurai ahongpung haina paramparadagi lairaklaba laifamlena sibu matam ngasunaba anawa sanglen kya sagatuna haikalekat tamduna yepa thawni pham oina sapmanaba thawna lingjen puthokhtuna semgalasi haina ngasigi mapung faraba miyamna warep nakhre loinana ngasigi miyamna pass toramlaba warep singasi laihaumi salai ahongpung thawgalup head office khurai ahong kaida thabakta onthoknaba asetpa phirepka loinana ngasigi mifamna yathang pere amasum khushinare hainasu yetnaba yaudana warep lokre atopa pawamadana mifam STDCM gi khongjang khudingmakta mapung fana sawanaba warep nakre Wal Mitai Council na sinduna Singtam Community Hall sugunuda ngasi Mitai bu schedule tribe list salhanabagi matangda seminar kam public dialogue ama pangthokre haina WMC na thadorakpa sirol amana phongdorakli WMC gi chairman Hais Navasyam na preside tawki aduga loina moderators hoiki TS Asalata social activist Manipur ngangom Niranjan advisor to United Manipur Association Asama DL Gopal academic activist Manipurna ahumna tungan bihiramda seminar aduda pangthoktuna miyama khananai naki delegate members samaromna mamutana khannaraba matung warep kya mot amato ene yanaki mot singadudi schedule tribe haibisi gelhaumi oiriba mitei singi lengphadraba hakni mitei singbu ST list yawhanabagi panamda WMC na leptana khongjang kya Manipur gi manung amasu mapana sangsingani STDCM gi khongjang singda WMC mapung phana sakotkani
UN gi mihut ama oina India na mitei singi human right mapung phana protect of thui Manipur gi Chief Minister na mitei singi ethnography amasum socio economics report athupu matamda central government da thabibam thui mitei singi maram sawa democratic ihauda lengak na wan thok len bam thui mitei singna ST gi hakidamak punamak ka thokna ba sem sare mitei singna Indian Constitution gi article 342 clause 1 da yaw natragana yaw da bahaibisi siba natragana hingba gi wapamni lamdam sida poklaga lamdam sida saurakiba mitei kanglup ki asengba hak kaidanungda nathaibi yaroi habna singba warep singni ngasigi mifamna dabi kya warep oina pukhatki miyamna mitei singi hakidamak khongpham hongdana thengminagani haibigi achetpa wasak amata oina lawminaki WMC gi chairman hais nabasyam na ikai khumnajariba Manipur gi chief minister na report ani tukhak mitaina ST oina ba thabiyo hana appeal tawri report ani du tharagadi Manipur gi chief minister N Biren gi mamingse sanana iduna Manipur gi puari te lehauragani haina sirolasina su makata na fongdurakli maka sathara koina memna tentak na thamjaram ge laikhidraba lilaroi M Tombi gi mafamda Sardanjari katuna awaba phongdokre Manipur State Sumang Lila Council na Sumang Kumai gi saknai reba liraroi Moirang Them Tombi Allies Mitei Tombi Jiban Mala Lilana Diren Sa ba haina khangnaba Oza Kongba Usekot Takhok Mapan leibana laikhidabada state ki thakta Sardanjari katuna awaba phongdokpagi thoram pangthokre suhairi thoram madura Manipur State Sumang Lila Council gi advisor L Tarpan President M Purnamasi President PH Gunasandra amadi Lilag saknai reba miyai mithung sing oina saruk yakhi sohaidi makasa tharak poina to papaw mana FDA na Johnson baby powder license kakre malem na khwaidi gi belu leba company sing manungda ama oiriba miyamna angang singi damak pamna sijinariba Johnson and Johnson Private Limited ki baby powder gi manufacturing license Maharashtra gi Food and Drugs Administrations FDA na kakre Hiramasiga mari lainina state government agency na phongdokibada company gi product Johnson baby powder asi pokpada ngarib angang singi unsada suanba yabi go thopalei powder asi gi sample laboratory da sangeng pangthokpada laifam topa standard adu yaude haki FDA na Johnson baby powder gi sample sing adu pune amadi nasita gi quality check tawnabagi damak khongbatkibani maru oina Kolkata da base toba Central Drug Laboratory na sample asigi pH test tawbada IS 5339 is to 2004 ngakte have a report pirakraba matungda FDA na powder asibu thingjin khibani loinana market gi hana thadokraba stock sing khongbatnaba order amasu thokre haina pausna phongdorakli atopa paumana AMDDA gi tare subum pokumon thoram pangthokre so tharaba tola taraba singi dama AMDDA na matam supu yoina lepkani TM Rajan Ayangba Lamdam Sigi Kahina So Taraba Tola Taraba Miri Singidama All Manipur Dalit Development Association AMDDA na Matam Supagi Lepkigani Manaba Kunayama Oina Balangana Aso Masagi Kenava Tamdana Kundamina Riba Purup Singi Manunda Dalit Person Singidama Akanaba Miyang Sang Biyuhan Association Sigi President Dr. TM Rajan Ayangba na Fungdokre Wapam Singa Si Ayuk Impal Hotel gi Sangai Hall da Pangthokiba All Manipur Dalit Development Association gi tare supo mapokuman gi thoramda association sigi president Dr. TM Rajena Phongdokhibani sohairi mana makhata na Phongdokhibada Manipur simasagi fajaraba nat amadi saktam leijariba lamdam amani lamdam sigi miyam gi punsi marasida thoidokna hingbada waraba punsi kaya amasu leiri adugumba punsi kya sibungak paibisi ekoi khudima ki thaudang uiminaraba matamda thongmanaba sakhotpa lamdam ama haibadu oigani sohaiki ngasigi thauram maduda association asigi advisor M Sorojini Lai Mamadi Chief Controller and Ibo Sogsu Saruk Yakhian su pausna makhatana phongdorakli association gi treasurer Dr. W Gozen Mitai na thauram gi taramna opagi worol piraduna phongdokhibada lamdam sida AMDDA na 10 khraba sei tare sida miyam gi fa thauran ka packet kre makhatana su pangthoknaba thorang tawri Miyam na association sida thajaba thambiduna miyam gidamak punna thabak tawmina sensu paus na makhatana phongdorakli
loisilakpoina ngasi state si goriba COVID-19 update myamna thamjage ngasi goriba positivity rate si 0.9% haibidi ngasi nauna miyoi manga COVID-19 positive oiba thengnarakre aduga miyoi amata laikhidabagi claim lakte aduga apun boina miyoi saniga marfuga manga nauna COVID test tokhi nauna COVID-19 positive oire haiba miyoi manga asi Chusampurigi miyoi ani Imphal East dagi miyoi ahum puna miyoi manga asi ngasi COVID-19 positive oiba thengnarakre hainasu ngasi status update on COVID-19 as report tawri adu hauji ko iladi myam paus matang se lusinjarage masu myam puna na update ngaminasi and thank you.